LAMLAI Assembly Constituency ki manung channa leiba TONGANBA MAPHAM kuntrani thoida ngarang NONGMA PANBA NUMIT kamari LEINANA Meitei Shing Punshinbagi Meepham Pak Shanna Pangthokkhre Meepham Sing adu Arambai Jungle Unit 58 Cobra Chalona Mapung Oiba Taudang Lauraga Constituency asigi TONGANBA Club amadi Maira Paibi Loop Singa Khusam Naraga Pangthokhibani Meepham Sing aduda Social Scientist Dr. Danavir Laishram Manipuri University ki Department of Economics ki Assistant Professor Jinglen Maisnam Manipuri Department ki Assistant Professor Dr. N. Sana Tomba Sana LEIBA Pauche ki Chief Editor Hemanta Kumar Ningombam Red Cross Society Manipur ki Chairman Narendra Ningombam Social Worker Bobo Ningthau Khongjam amadi Social Worker Laishram Romesna Resource Person Sing oina Hauzik oiriba Manipur ki fibam asigi matangda marik chumba wafam kaya miyam ta thamki Arambai Jungle Unit 58 Cobra Chalona NONGMA PANBA NUMIT Khudingi Meitei Shing Punshinbagi Meepham Pangthokhtuna lakpagi maru oiba pandamdi Meitei Miyam Punshinbagi tanja ama lawbaga loinana khunai asigi afaba thabak thauram sing pangthokpada punna chatminaba ngamnabani masiga iroinana ningsingba thoktraba matamdagi mapangal kanna leirakhiba Meitei Furuk amuk hanna safongduna ipa ipu singna ngaklamba Manipur gi ngamkhai ngasigi mirol na ngakpa ngamnaba amadi ipa ipu singna chatlamba liklam adu tung induna chatpa ngamnaba gidamak Meitei Shing Punshinbagi Meepham asi tangai fadana pangthokpani hairi